Kurumjari Image TV meeting tabi di basingbu mede nong item na taram na oksari jinu kilipau pizari Voice of Kaksing amadi Management Committee angan sing eco fak ani na sinduna sahi asigi kosem na loba class 12 ki examination da position holder laurakpi amadi subject topper oirakhibi Kaksing gi mahairoi mari okre angan sing eco fak da u thaba yauna pangthokpa thauram aduda class 12 ki science stream da ahum suwa position ta khibi M Sania mapan position ta khibi mangte manghoi kim kom Taramathoi position tarakhibi ligla nongmai them amadi philosophy subject ki subject topper Lanchenbi Yandrembam moi mari da achamba khudol sing piduna pukning thaugatki thauram adugi manung channa DM University gi BHC Professor N Raj Mohan amadi retired teacher Dr. N Pramodini historian na education sector in Kakching The way forward haiba hiramda resource person sing oina wangang ki loinana mahiroi singa interaction program amasu pangthok ki thauram asigi mangoina na miyamna Sunday eco club ki activity gi manung sanna angang ching eco facta u pambi singsu thakhi Manipur Laingaki Education, Law and Legislative Affairs Minister Thongnaujam Basantakumar gi meeting makada World Environment Day 2024 gi mangoinana u saratha bagi thauram ama Senior Citizens Association Nambol AC Ishok Apunba Development Committee Indian Red Cross Society Bisnupur District Branch Shayata Foundation India Singfulen Sidaba Chingu Pangalba Thongallo Ishok Football Club Social Welfare Club Ishok na punna kusamnana sinduna Ishok ta leiba Singfu Ching achaubagi matol thel amadi Chingu Pangal badagi terapokpida lambi gi nakyeta ngasi usara thakre Thauramduda Laima Pokpam Zilla Parishad ki member K James Ishok GP gi Pradhan W Deben Sanjanbam Pukhambam GP gi Pradhan N Birjit Senior Citizens Association Nambol AC gi General Secretary L Bijoy Ishok Apunba Development Committee gi General Secretary H Nipamsa IRCS Bisnupur District Branch ki Secretary Dr. H Roman Kulgi Naha Singh Atai Thongmi Singsu Saruk Yakhi Ngasi thariba usara sing asi sana khongnang bot khongnang tarung manahi agar gulmohor seri kadamba tomal singtrau haikru sini sampra sorafon haino avocado hairu koktong thaibong haining na chingba upal makhal humpuronggi chahi ahumdagi manga faraba mapung mare faraba usara sahum lom thakhi Retired Inspector Cooperative Huidrom Birena Fongdok Kibada Laima Pokpam Zilla Parishad Member Oiramba Huidrom Komdona Usara Singh Asi Sahi Mangagi Mamangdagi Plan Tauraga Semduna Thamlakpani Maram Sina Loina Saurabanina Hinglagani Kanagumba U Makhal Singh Masak Kangingba Miwa Singha Isok Singh Pu Singh Da Lakaga U Singh Asi U Panglagani Kanbadat Nungai Haiki Thana bagi target ni koi tokiri se lu hari target Manipur da handak khanghaudana thokiba ising sawaduna maram oiraga Imphal City manungda leiba chemist and druggist ki wholesaler amadi retailer dukan sing da leiba lupa crore tara manga rongi yamlaba hidak langthak sing isingna thumjin badagi mangle haina Manipur Chemist and Druggist Association gi General Secretary Thoksom Dizamani na Fongdokre Hiram Masiga Mari Lainana ngasi Gambir Singh Shopping the Labor Association asigi office ta pangthokpa pawmi sing unaba amada dizamani na makhata na hai Manipur da handak thokliba ising ichaw asi khanghodana thokpa oibana dukan manungda leihoba pot ayamba lowthokpa nanghode masina dukan sing asida paiduna leiramba masing yamlaba hidak langthak sing asi mangkhibani adubu hairiba hidak langthak sing asi All India Organization of Chemists and Druggists gatana duna company singda taknaduna sale khara hanjinna ba honarabasu crore tara henbadi soidana manglagani maram asigi
Maram asina asigumba hidak langthak yoliba singna thengnariba awaba asida leingaki mari leinaba singna pangba yaba mateng pangbiyu loinana hojik dukan singda hidak langthak mangkre haiduna anaba singi imung manungda mathau taba pottagi henjinna pot leisinba tobiganu miyamgi mathau taba hidak langthak sing association asina tongan tongan ba pambai sing sijinaduna puraklaga miyamda fangangani haiki about 50 to 40 hidak mang kita singje 100% कोई हिदक तो दिया almost कोई 10 crore मायाती और 10 crore plus 10 mang return है जो जुड़े की नती वैसे प्रोसेस हम जानेंगे लेकिन प्रोसेस कोई सेना कोई हिदक के वाव से तंग मायंग पे तो masih hari yang कोई पेशेंट जिंदा तो तब कोई कस्टमर जिंदा चलो डिटेल जिंदा कोई खाऊं जो भी ना चलता कोई कायदा है ना लेसन बांध चल है ना तो Manipurda ising isawgi awaba mayoknariba Konthaujam ACG manungda leiba khunsing hidak sungbam khabi teng tangtek awangjiri khajiri nambol foijing haigrujam khaidem khumbong ngairangbam moidangpok khunau sajiro bamdiarna chingba mafam sing yauna lamsang ACG mafam maklang Haurangi mafam singda anauba senmitlongi thomi sing satuna yengsin kre ningsing bayai thasigi kuntaruktagi numit kharani nong leptna su khibana hairiba mafam sing asida leiriba miyam singna makoi gi yumgi pukri singdagi ising sijinaramba adu ising ichawna pukri ayamba anaiba ising ngakta ngai khibana maram oiraga kunja singna awaba kaya ama mayoknariba asigi yengduna anauba senmitlonna Sanaba, Jeng Piba Ngamdrabasu, Taknaba ising Pinaba Taurang Tokre. Yengsin Kongsat Aduga Mari Lainana, Kabi Dagi, Irom Moskona, Fongdorapada, Ising Ichangna Awaba Piriba Asi, Numit Marini Sure, Adubu, Ising Kara, Makaidi, Kang Tare, Adum Oinama, Satok Sasin Tauriba, Lambidi Uwa Fangdri, Satok Sasin Taubasu Yadri. Ising thumlaga leiriba mafam asida ngasi fawba mateng amata kanagumba amatana pangba leitri arambai tengol unit 23 na thaknaba ising yenbiramba natana ichaw asina poultry farm tauba nga farm tauba mana masing thajaba lomi kayagi lanthum punamak mangba haibadu oire masigi mathakta yumda phau thamliba court ising thumbana maram oiraga miyam aduki matik wanare Khaibi Kunda yum nipu hena isingna thumjin khiduna yum namthakibana maram oiraga leiba kibadagi leikaigi mi singna sanglaga relief camp ta leiri haina su fongdokhi haijari baje aikoi challenge natin request ni siguma porse engine gumba khinbiraga isingje singthokpa yabagi plan kari leibage je department londagi jo miyeng changhaningi sarkana jo miyeng changhaningi asigumba thabakse amuk hana makhada thoktanaba amuk hana nungaina prajaji hingminnabagi wakalonjida apunba mata oina leminabagi wakalonje jingjanjari sarkar maigida si amukta miyeng changjan beraknaba athubu matamda survey lakpinabagi dangta request tawjari Ising isawgi chaicheng chawna nangliba haingang SCG manung sanna leiriba laifam khunaugi yumthong singda laingaki maikaidagi mateng panglakhiba chana thaknaba amadi nongmada changdaba yadraba polam sing laifam khunau flood relief committee na mafam sigi miyamda yenthokre tengbang polam sing asi ichaw asiga mari leinana laifam khunaugi oina semkhiba laifam khunau flood relief committee gi kuthangda awaba taraba yumthong singda changduna mateng pikibani tengbang thoram aduda committee asigi member NG Rakeshwar na hai AC asigi MLA shu oiriba chief minister N Biren na luchingba laingang asina awana taraba laifam khunaugi miyamgi dama matam chana mateng panglakpa asi hainingai leitana thagatli tengbang khungchat aduda National Disaster Response Force NDRF na su chawna mateng pangki loina laingaki maikaidagi makhatana pi tharakpa potlam sing matam chana miyamda yauhanbada committee asina achauba thodang lokhigani haina fongdokhi ai lanai natabida isana ka thuk jaraga ai posin yan thuk ya pokcha kre adui matungina aikoigi NRDF na hariba sigi polam yengba sida mo jang sauna aikoigi makta lekai si lakpiraga awana taraba
इसिंग द मोइना मी कनबा अदि लौथोक लौसिन तवा अना एक साना थदबा प्रोग्राम सिंग असिदा मखैना मल्लतना हाइन मतेंग पांगबिरखी अदुगी नमक्तसु एनआरडी टीमबो अखोइगी इरमदम इरेकाई सिगी दिलमै कमिटी फ्लड दिलमै कमिटी सिना मखोइबो हाइनिंगा लेकन थागत फोंदोकजरी नाकल अमरोमदा थोकलिबा इचाव असिना सोखल्लबा न्यूज़ 18 गी मणिपुर गी न्यूज़ कंट्रीब्यूटर ओइरिबा अहनथेम बिशोरजित ता थांगा केंद्र की एमएलए की PROH इबोयाइमना अंगंबा मतेंगबांग पांगलंबगा लोइनना सोशल वर्कर थौदाम जित नसु न्यूज़ 18 की पौमी अहनथेम बिशोरजित माइतै इम्फाल फ्री प्रेस की पौमी बी राकेश शर्मा अमदी इमेज टीवी कक्सिंग की इम्फाल करेस्पोंडेंट ओकेन लुवांगदा अंगंबा मतेंग पांगखी इसिंग इसाउना अवाब तारबा मंत्री पुखी की अकोइबदा Barada Lairiba Mioi Singi Oinal Lemna Layingbagi Tauram Amaga Loinana Mobile Toilet Ama IGAR Sound Yamda Kushin Nakre Ngasi Lemna Layingba Aduda Punna Mioi Samarumna Masamasagi Hakchangda Nungai Tabasing Laying Ki Mafam Aduda Lairiba Mioi Sing Ayambana Tongan Ba Mafam Kaya Dagi Laklaga Mafam Sida Laiduna Tabak Suduna Hingzaba Mioi Ngaktani अदुबु इखंग खंगौदना मणिपुर चूखिबा अकनबा नोंगना मरम ओइदुना मफम असि इसिंग इचाव थोकपदगी मखोइगी मयुमदा हनबा ngमदना अवाबा फिवम अमदा लैरखिबदगी मणिपुर लेंगाकी मिटयेंग मखादगी मफम अदुदा रिलीफ कैम्प हांगदोक्तुना रिलीफ कैम्प सिंगदा संजफम लौदुना लैरी पनबा याय इसिंग इचाव अदुना मरम ओइरगा युमदगी मपान थोकपा ngमदना लैखिबा अदुना अवाबा पोटलुम अमा ओइदुना ngarang ayuk pung 3:10 ताब मतमदा लिलोंग चंद्र खोंगदगी एमी चान कौबा मियोय अमसु मफम अदुदा ओबो फाइबर तौरपदगी लैखिद्रे हाइरी थौदोक अदुगी मतांगदा लमलोंगई मंत्री लेकाइदगी आरके रंदोनी ना फोंदोरकपदा मफम असिदा हौजिक हौजिक लैरिबा मियोय सिंग अयाम्बा तोंगानबा मफम कयादगी लाक्तुना मफम असिदा सु नोमदुना लैजबा मियोय सिंग अदुबु मणिपुर चूखिबा अकनबा नोंग अदुना मखोइना लैरिबा बरागी युम सिंग अयाम्बा इसिंग थुमजिन खिदुना लैफम लैतबदगी खुदोंग चाबा मफम अमा येंगदुना रिलीफ कैम्प अमा हांगदोक्तुना मखोइबु चंगजफम पीबने अदुबु इसिंग इचाव असिना मरम ओइदुना रिलीफ कैम्प सिंगदा लैरिबा मियोय सिंगी ओइबा टॉयलेट लैतबा अमदी मियोय कया अना अयेक यावरकपा असिगी येंगदुना मंत्री पुखरीदा लैबा IGAR Soundna Lemna Layingbagi Thabak Sathabata Natana Miyamna Wanariba Toilet Leitabagi Awaba Asigi Khanbiduna Mobile Toilet Ama Pibirakpa Asima Khainingai Leitana Thagatli Hainasu Fongdokki लोइनबा इसिंग चौसनबदगी लंबी चथोक चसिन लेदगा सिन लेदबदगी मखोइना अहिंग अमखक मसिदा लेरगा मागी मागी ले साफगदब मफमद चतनब होनरिङाइदा इसिंगे मथंग मथंग चौखलकबदुना मी अमदा लेबा यादबदगी फाइटिन नपो जगा सिदा मखोइ थोगलागा मफम मसिदा मखोइ छैदांगा गेम हांगा लेगिबनी तसेना गेम सिबु तौरगे हाइदना तौखिबदी नते अनक जगा मखोइ साफगदब जगा लेगिदबना मफमसिदा लेगिदबना मखोइ मफमसिदा पल्लगा लेरखिबनी Laibak asigi mi kungna tawa metropolitan city singi ama oiriba Hyderabad Telangana amasung Andhra Pradesh apunba konung oiramba adu Andhra Pradesh Reorganization Act 2014 gi matung inna June 2013 dagi apunba konung oiroi Telangana khaktagi konung oiragani ngasi dagi chahi taragi mamangda Andhra Pradesh pu state ani thokna khaidokhiba matamdagi Telangana amasung Andhra Pradesh state ani gi apunba konung oiduna lakhibani June tang 2013 dagi Telangana state Andhra Pradesh dagi khaidoktuna semkhibani loinana AP Reorganization Act ki matung inna Hyderabad asi June 2013 dagi chahi tara Andhra Pradesh amadi Telangana apunba konung oiba amadi chahi tara dagi hendaba haiduna leirakhibani chahi si June tang 2 dagi Hyderabad Telangana khaktagi konung oiragani amadi Andhra Pradesh ki oiba anauba konung ama leiragani hairi matang asida ngasing mukli lipaw pizaba loijare mideng tabiri basingbu amukana kurumjari